ꯑꯩ ꯈꯔ ꯃꯥꯟꯕ ꯍꯧꯔꯦ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤ ꯈꯔ ꯃꯥꯜꯂꯦ ꯌꯥꯝ ꯇꯣꯏꯅ ꯍꯪꯉꯛꯄ ꯀꯣꯏꯁꯟꯁꯦ ꯏꯅꯥꯎꯄꯤꯁꯦ ꯀꯔꯤ ꯑꯣꯏꯅ ꯅꯥꯔꯤꯅꯣ ꯁꯤ ꯆꯦꯛꯑꯞ ꯆꯠꯂꯨꯕꯁꯦ ꯗꯣꯛꯇꯔꯅ ꯆꯝꯐꯨꯠ ꯆꯥꯂꯦꯗꯣꯏꯁꯦ ꯏꯁꯥꯁꯦ ꯆꯝꯐꯨꯠ ꯄꯨꯂꯞ ꯁꯤꯜꯂꯦꯕꯀꯣ ꯑꯗꯨꯝ ꯆꯥꯕ Hello guys, welcome back to my channel. Ma'am, video se cha na hore. Cha je Trasina khoi mamanabi ge ne romi bane bako khoi Trasina gi anaba hangba lakpa ne moi mamanabi sing je ado yana nungsi sumaina ko anaba lakpa hangdana khoi Trasina jam harawe hadi ngak su wari wakhal nungai thokba ngamme alai mamanabi sing ga wari ga myam sanadana ko ado somda ai voice over tawbai wane moi somda kanna wari kanna sanaraga noktana khotana hadi wari myam putho kanna sanaraga kanna nok khairi moi ado ubada nungai ado video bobi na maudre sina inaupi gi horlicks ne do ma'am cha san pirurage ma'am inaupi na ba yamna phagatle iba jinga tang walking tholai ne bako hadi babana phaga walking tho o hadi phamung na sum namsala leisala leibodo ado ma do kan tawni khoni hadi mu narakani aduna mo phayam phayda khadi pomi mai che bung bung ado phanyam phare ko ma mai se am thina phare ai khaga ma hore khoi na phi ga male ana ga hairo ta di ma ja hujik se yum da lai bai se ka hidak su ka pe nungti gi antibiotic to nungti gi nong ma da ani ra ka pe bo ko adu di ka pi ye ku ta jong lo ne sumaina yan thale ado mayam khoi jeng haina nga tholok pane ado mayam na ba yam thuna pharo na wish birak ko do mayam yam na haningai tana thakat chari mayam na inau piche na ba pharo na ko mayam haibirak ko duna ko yam thuna su phari ne aduga ngasi na su na mai hidaka ba je ngasi na su lore ba ko no akhoi yum da halak padagi ko nungti gi numini ne ba ko yum da halak pasin khoi je ngasi ga numit humni shura ba ni humni shure khoi yum da halak pa je ado duga ngasi na hidaka pas lore ko guli ka bri cha gi ni ado ma je hojik se cha ba thak polo yare achambadi dum chari ado mayam da adum update picture ke to bone ba ko sumaina khaga walking thongmi nei ne ba ko hadi dum kan to live do hadi dum phong relation ba do kan to nuai te na ko uda ba kui bai na kai no koye gi gon ho bu ji pung to janing ga bane ji na ri bani na koi na video ro ko na tong na je ma am kan to khon ni ngai yu ko na ri ba ki ado ise ma gi ado ise ma gi challenge dai ba chalu ge to wone ba ko che na ko maming ga ro ai mai ming de hai do ko na hai ba la wai khoi gi pok mu bang to bo do ada su kan do bo pok lai bi ba do che do ada mana khoi nau pi gi challenge dai bi ona sa thare ba ko gi lai ba chalu ge to bone ado lai ba do mamsala ni bo du nga tang walking chalau ge na khoi lai kai gi lambi sida dum chat pa thanaram bane ma khoi nau pi jamra ma kaino chatning wala nga bane ma kai gi college training chatning wala nga ma sa ji mi ge de hai di ma na sing status ro ga asa ai ji kang ga phadoino ai ji kang ga phadoino na dum to le na ba aduga myam tha sabamna ko mande numit se naupi gi checkup su leiba training su leiba training se yam maroi bam lei hai mana yaw ko da ba ado checkup su training su kamaina manage to duino do myam makha tanamu yengminarase myam mande haiba numit to la e akhoi je hana checkup han chatlurani adu matungda training amu janumbi khoinau pi chakhrani ba ado pungje kitang mu thengdokhre ai ngarang se isa nungai taba diarrhea plus vomiting tawbai je ngarang je adugi hidaguli cha tungi bagi ho kitang thengdokhre ba adu isu dum nangmuni nangni da nangnaba sillani khoi ngasi di ado khoi je chatpa hore ado मैम डॉक्टर ना करी हारपनो दो मैम मखाता ना दम मैम द अपडेट पिक्चर के मैम चलसे मैम खोई सिजा यावनाबा अतोबा करी मु तोंगे अदो पुंगसे खर थेंदोखरे खोई नाउ पि होजि कना माजे साउनिंग बुइ कै वै तौर लेरे दि नंगदौ मानद्रे ना को मा ट्रेनिंग चंगनी हाबदो नंगदौ मानद्रे ना अदुबु मैम येंगासि नंगनि नंगे दो नंगनाबदि होना दोइने दो मैम खंगद्रे होजिसे पुंगसु मैम थेजनग्रेबा दो या दो मैम येंगासे हॉस्पिटल योरे ENT रोमदा चंगी
ꯃꯌꯥꯝ ꯈꯣꯏ ꯌꯦꯡꯕꯁꯨ ꯂꯣꯏꯔꯦ ꯑꯩꯅ ꯗꯣꯛꯇꯔꯗ ꯍꯥꯏꯅꯔꯦ ꯁꯨꯃꯥꯏꯅ ꯃꯥꯗꯣ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯆꯪꯉꯨꯗꯣꯏꯅꯦ ꯑꯗꯨꯅ ꯃꯥꯒꯤ ꯑꯝꯇ ꯍꯥꯟꯅ ꯌꯦꯡꯕꯤꯌꯣꯅ ꯑꯗꯨꯒꯤ ꯗꯣꯛꯇꯔꯅꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯣ ꯌꯦꯡꯉꯛꯑꯦ ꯑꯗꯣ ꯀꯩꯀꯩ ꯍꯥꯏꯔꯛꯄꯅꯣꯗꯤ ꯃꯌꯥꯝ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯥꯏꯖꯔꯛꯑꯒꯦ ꯑꯗꯣ ꯂꯝꯕꯤꯁꯤꯁꯨ ꯄꯨꯔꯥ ꯊꯨꯝ ꯂꯩꯔꯝꯃꯦꯕ ꯁꯤꯖꯥꯔꯣꯝꯒꯤꯁꯦ ꯅꯣꯡ ꯈꯔ ꯆꯨꯕꯗꯣ ꯍꯟꯗꯛ ꯅꯣꯡ ꯅꯤꯗꯣ ꯑꯗ ꯏꯁꯤꯡꯁꯦ ꯐꯖꯅ ꯊꯨꯝ ꯂꯩꯔꯝꯃꯦ ꯄꯨꯔꯥ ꯈꯨꯊꯨꯝ ꯑꯃ ꯐꯖꯅ ꯊꯨꯝꯃꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯕꯤꯁꯦꯝꯄꯨꯔꯗꯤ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇꯕꯨ ꯊꯨꯝꯗ꯭ꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯕꯤꯁꯦꯝꯄꯨꯔ ꯊꯨꯝꯃꯗꯤ ꯂꯣꯏ ꯊꯨꯝꯃꯅꯤ ꯅꯪꯁꯦ ꯌꯥꯝ ꯍꯥꯏꯌꯦ ꯀꯩꯒꯤ ꯑꯩ ꯀꯩꯗꯧꯗꯅ ꯑꯩꯁꯦ ꯌꯥꯝ ꯍꯥꯏꯌꯦ ꯃꯌꯥꯝꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗꯒꯤꯁꯨ ꯍꯜꯂꯛꯑꯦ ꯑꯗꯣ ꯉꯁꯥꯏꯁꯦ ꯏꯅꯥꯎꯄꯤꯁꯨ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯆꯠꯇꯣꯏꯅꯤꯅ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯔꯦꯕ ꯑꯗꯨꯒ ꯏꯁꯧꯁꯦ ꯌꯥꯝ ꯂꯥꯡꯉꯦ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯃꯌꯥꯝ ꯂꯥꯟꯅꯨ ꯂꯥꯟꯅꯦ ꯃꯥꯏꯁꯦ ꯂꯥꯟꯅꯦ ꯍꯥꯏꯕ ꯉꯁꯤꯁꯦ ꯍꯥꯏꯗꯤꯅꯦ ꯑꯩꯁꯦ ꯉꯔꯥꯡꯗꯒꯤ ꯏꯁꯥꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯁꯦ ꯗꯥꯏꯔꯤꯌꯥ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯊꯦꯡꯈ꯭ꯔꯦ ꯃꯥꯅꯅꯦꯀꯣ ꯍꯥꯏꯗꯤ ꯆꯦꯛꯑꯞꯁꯨ ꯆꯠꯀꯗꯧꯕ ꯑꯗꯩꯗꯤ ꯃꯥꯒꯤ ꯇ꯭ꯔꯦꯅꯤꯡꯒꯤꯗꯨꯁꯨ ꯌꯥꯎꯒꯗꯕ ꯊꯦꯡꯈ꯭ꯔꯦ ꯑꯩ ꯁꯣꯝꯗ ꯗꯥꯏꯔꯤꯌꯥ ꯇꯧꯔꯕꯅꯤꯅ ꯀꯟꯅ ꯗꯥꯏꯔꯤꯌꯥꯁꯤꯒꯤ ꯀꯟꯅ ꯐꯩꯅꯤꯡꯉꯛꯄꯒꯤ ꯍꯦꯛꯇ ꯑꯩꯗꯤ ꯏꯅꯥꯎꯄꯤꯒꯁꯦ ꯉꯥꯛꯇꯪ ꯀꯅꯥꯅꯣ ꯀꯧꯁꯜꯂꯛꯑꯕꯅꯦ ꯃꯥꯏ ꯏꯁꯧꯒꯁꯦ ꯉꯥꯛꯇꯪ ꯀꯥꯎꯔꯦꯕ ꯑꯩꯁꯦ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯍꯦꯛꯇ ꯗꯥꯏꯔꯤꯌꯥ ꯇꯧꯕ ꯍꯥꯏꯁꯤꯗꯤ ꯅꯪꯅꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯍꯦꯛꯇ ꯑꯩꯁꯦ ꯄꯕ꯭ꯂꯤꯛ ꯇꯣꯏꯂꯦꯠꯇ ꯆꯦꯟꯕꯅꯦꯕ ꯉꯁꯥꯏꯁꯦ ꯀꯩꯅꯣꯒꯤ ꯒꯂꯤꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨ ꯚꯤꯗꯤꯑꯣ ꯑꯝꯇ ꯅꯝꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯅ ꯑꯗꯨꯝ ꯈꯔ ꯀꯩꯅꯣ ꯇꯧꯕ ꯅꯝꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯌꯥꯝ ꯇꯣꯏꯅ ꯍꯪꯉꯛꯄ ꯀꯣꯏꯁꯟꯁꯦ ꯏꯅꯥꯎꯄꯤꯁꯦ ꯀꯔꯤ ꯑꯣꯏꯅ ꯅꯥꯔꯤꯅꯣꯅ ꯌꯥꯝ ꯍꯪꯉꯛꯄ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯅꯪꯒꯤꯁꯦ ꯀꯔꯤ ꯑꯣꯏꯅ ꯅꯥꯔꯤꯅꯣ ꯈꯧꯄꯣꯝꯕꯤ ꯈꯧꯄꯣꯝꯕꯤ ꯍꯥꯏꯗꯕ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯧ ꯄꯣꯝꯕ ꯍꯣꯏ ꯈꯧ ꯄꯣꯝꯕꯅꯦꯕꯀꯣ ꯃꯩꯇꯩꯔꯣꯟꯗ ꯍꯥꯏꯔꯒꯅ ꯑꯗꯣ ꯀꯩꯅꯣꯗ ꯃꯣꯏꯒꯤ ꯗꯣꯛꯇꯔꯅ ꯍꯥꯏꯕ ꯃꯣꯏ ꯗꯣꯛꯇꯔꯅ ꯍꯥꯏꯕꯗꯗꯤ ꯃꯥꯒꯤꯁꯦ ꯚꯥꯏꯔꯁ ꯆꯪꯕꯅꯦꯅ ꯍꯥꯏꯕꯀꯣ ꯍꯥꯏꯗꯤ ꯚꯥꯏꯔꯁꯁꯦ ꯆꯪꯉꯒ ꯑꯗꯩꯗꯤ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯕꯦꯛꯇꯔꯤꯌꯥ ꯃꯌꯥꯝꯗꯨꯅ ꯄꯣꯝꯊꯣꯔꯛꯄꯅꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦ ꯗꯣꯛꯇꯔꯅꯗꯤ ꯃꯥꯏꯁꯦ ꯚꯥꯏꯔꯁ ꯆꯪꯕꯅꯦ ꯑꯗꯨꯒ ꯕꯦꯛꯇꯔꯤꯌꯥꯅ ꯀꯩꯅꯣ ꯇꯧꯔꯒ ꯄꯣꯝꯊꯣꯔꯛꯄꯅꯦ ꯑꯗꯣ ꯅꯥꯏ ꯆꯥꯔꯝꯗꯕꯁꯦ ꯌꯥꯝꯅ ꯐꯩꯌꯦꯅ ꯈꯜꯂꯦ ꯃꯣꯏ ꯅꯥꯏ ꯆꯥꯔꯝꯅꯤꯅ ꯄꯥꯈꯠꯂꯦ ꯍꯥꯏꯌꯦꯕ ꯗꯣꯛꯇꯔꯅꯗꯤ ꯑꯗꯨꯏꯅꯦ ꯑꯜꯇ꯭ꯔꯥꯁꯥꯎꯟꯁꯨ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯑꯦꯛꯁꯔꯦ ꯂꯧꯔꯤꯕ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯔꯤꯁꯦ ꯑꯗꯨꯕꯨ ꯅꯥꯏ ꯆꯥꯔꯝꯗꯕꯗꯒꯤ ꯃꯥꯗꯣ ꯁꯤꯖꯗ ꯄꯨꯈꯠꯄꯗꯒꯤ ꯌꯥꯝ ꯊꯨꯅ ꯐꯩꯌꯦ ꯑꯗꯣ ꯉꯁꯤ ꯆꯦꯛꯑꯞ ꯆꯠꯂꯨꯕꯁꯦ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯉꯁꯤ ꯆꯦꯛꯑꯞ ꯆꯠꯂꯨꯕꯗꯣ ꯗꯣꯛꯇꯔꯅ ꯑꯩꯗꯣ ꯆꯥꯕ ꯌꯥꯔꯦ ꯍꯥꯏꯔꯦ ꯐꯁꯨ ꯐꯔꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯐꯔꯦ ꯍꯥꯏꯁꯦ ꯀꯩꯝꯇ ꯍꯥꯏꯗꯤ ꯍꯥꯏꯅ ꯅꯝꯕꯗꯣ ꯅꯥꯗ꯭ꯔꯦꯕꯀꯣ ꯍꯥꯟꯅ ꯅꯝꯕꯗ ꯈꯤꯇꯪ ꯅꯥꯏꯌꯦꯕꯀꯣ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯀꯩꯅꯣ ꯐꯔꯦꯁꯨ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯁꯤꯅꯀꯣ ꯑꯩ ꯑꯗꯨꯝ ꯆꯝꯊꯣꯡ ꯆꯥꯔꯤꯕꯗꯣ ꯏꯁꯥꯗꯣ ꯆꯝꯊꯣꯡ ꯆꯥꯔꯤꯕꯗꯣ ꯏꯁꯥꯁꯦ ꯆꯝꯐꯨꯠ ꯃꯅꯝ ꯅꯝꯁꯤꯜꯂꯦꯕꯀꯣ ꯑꯗꯨꯝ ꯆꯥꯕ ꯍꯦꯟꯃꯜꯂꯛꯄꯗꯣ ꯑꯗꯩ ꯑꯩꯈꯣꯏ ꯆꯦꯅ ꯁꯨꯃꯥꯏꯅ ꯍꯪꯕ ꯍꯥꯏꯇꯥꯔꯦ ꯗꯣꯛꯇꯔꯗ ꯊꯥꯎ ꯊꯨꯝꯒꯨꯝꯕꯗꯤ ꯆꯥꯕ ꯌꯥꯔꯕꯅ ꯍꯪꯕ ꯑꯗꯣ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯔꯣ ꯈꯣꯠꯂꯣꯅ ꯑꯗꯨꯝ ꯐꯖꯅ ꯍꯥꯏ ꯑꯁ ꯑꯩꯅ ꯃꯅꯨꯡꯗ ꯁꯦꯁ ꯀꯗꯤ ꯈꯜꯂꯦꯕ ꯍꯔꯥꯎꯕꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯆꯥꯔꯅꯤ ꯀꯥꯏꯅꯒ ꯑꯗꯨꯝ ꯍꯔꯥꯎꯕ ꯍꯥꯏꯗꯤ ꯅꯨꯃꯤꯠ 9-10ꯃꯨꯛꯅꯦꯕ ꯑꯩꯅ ꯆꯥꯗ꯭ꯔꯤꯁꯦ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯒꯤ ꯆꯥꯕ ꯌꯥꯔꯦꯅ ꯃꯥ ꯉꯁꯤ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯕꯗꯅꯤꯀꯣ ꯉꯁꯤꯗꯤ ꯑꯍꯥꯎꯕꯁꯨ ꯊꯣꯡꯉꯦ ꯑꯩꯈꯣꯏꯗꯣ ꯑꯍꯥꯎꯕ ꯊꯣꯡꯉꯗꯤ ꯀꯩ ꯂꯩꯋꯥ ꯀꯪꯁꯨ ꯇꯧꯋꯦꯕꯀꯣ ꯑꯗ ꯐꯖꯅ ꯑꯩꯈꯣꯏ ꯂꯩꯋꯥꯗꯤ ꯑꯩꯈꯣꯏ ꯌꯦꯟꯅꯦꯅ ꯍꯥꯎꯋꯦ ꯐꯖꯅ ꯐꯨꯒꯥꯏ ꯂꯩꯔꯝꯃꯦ ꯃꯥꯗꯤ ꯂꯩꯋꯥ ꯀꯪꯁꯨꯒ ꯇꯧꯔꯝꯕꯗꯨꯅ ꯉꯁꯤꯁꯦ ꯉꯔꯥꯡꯅꯗꯤ ꯍꯩꯖꯕꯅꯦ ꯃꯥꯅ ꯑꯁ ꯑꯩ ꯆꯥꯕ ꯌꯥꯗꯣꯏ ꯖꯥꯠꯂꯥꯅ ꯑꯗꯨꯒ ꯇꯥꯟ ꯆꯥꯟꯅꯅ ꯆꯥꯕꯁꯨ ꯌꯥꯔꯦ ꯂꯩꯋꯥ ꯁꯤꯡꯖꯨ ꯀꯥꯡꯁꯨ ꯅꯠꯇꯕ ꯁꯤꯡꯖꯨ ꯀꯥꯡꯁꯨ ꯍꯥꯏꯔꯁꯨ ꯌꯥꯏ ꯂꯩꯋꯥ ꯁꯤꯡꯖꯨ ꯑꯩꯈꯣꯏ ꯃꯥ ꯁꯣꯝꯗ ꯕꯦꯛꯒ꯭ꯔꯥꯎꯟꯗꯒꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩꯅꯣ ꯇꯧꯔꯦ ꯐꯔꯦ ꯍꯧꯖꯤꯛ ꯄꯨꯡ ꯐꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯃꯥ ꯉꯁꯤꯗꯒꯤꯁꯨ ꯃꯥꯏ ꯇ꯭ꯔꯦꯅꯤꯡ ꯀꯩꯀꯥ ꯐꯖꯅ ꯆꯠꯂꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯁꯤꯒꯤ ꯋꯥꯁꯤ ꯃꯌꯥꯝꯗꯁꯨꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯦꯛ ꯏꯅꯥꯎꯄꯤ ꯅꯥꯕ ꯍꯧꯔꯛꯄꯗꯒꯤ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯔ ꯂꯥꯛꯏ ꯑꯗꯨꯅ ꯁꯤꯒꯤ ꯋꯥꯁꯤꯁꯨ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯄꯅꯦ ꯑꯗꯨꯒ ꯆꯦꯂꯦꯟꯖ ꯅꯝꯕ ꯍꯧꯔꯛꯑꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀꯣꯛꯀꯁꯦ ꯕꯔꯝ ꯆꯠꯂꯦ ꯀꯩꯀꯩ ꯆꯦꯂꯦꯟꯖ ꯇꯧꯔꯛꯇꯣꯏꯅꯣ ꯈꯟꯕꯗ ꯑꯗꯨꯅ ꯃꯌꯥꯝꯅ ꯆꯦꯂꯦꯟꯖ ꯅꯨꯡꯉꯥꯏꯒꯗꯕ ꯂꯩꯇꯥꯔꯗꯤ ꯃꯌꯥꯝꯅ ꯀꯃꯦꯟ ꯍꯥꯏꯕꯤꯔꯝꯃꯣ ꯑꯃꯨꯛ ꯃꯊꯪ ꯇꯧꯔꯛꯄ ꯍꯧꯔꯛꯑꯒꯦ ꯆꯥꯕꯒꯤ ꯊꯕꯛ ꯍꯧꯗꯣꯔꯦ ꯆꯥꯕꯒꯤ ꯊꯕꯛ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯆꯥꯕꯁꯦ ꯍꯥꯏꯗꯤ ꯃꯈꯜ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅꯁꯨ ꯅꯥꯅꯩꯗꯅ ꯑꯗꯨꯅ ꯈꯔ ꯌꯦꯡꯉꯒꯗꯤ ꯆꯥꯔꯛꯀꯦ ꯑꯗꯣ ꯑꯗꯨꯝ ꯆꯦꯂꯦꯟꯖꯇꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯇꯧꯔꯛꯀꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯩꯀꯩ ꯆꯦꯂꯦꯟꯖ ꯇꯧꯔꯛꯑꯅꯣꯗꯣ ꯃꯌꯥꯝ ꯍꯥꯏꯕꯤꯔꯝꯃꯣ ꯃꯃꯥꯡꯗ ꯕ꯭ꯂꯣꯛ ꯅꯝꯕꯁꯤꯡꯗꯣ ꯃꯌꯥꯝ ꯈꯔꯗꯤ ꯕꯣꯔꯤꯡ ꯆꯨꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯅꯥꯕꯩ ꯉꯥꯛꯇ ꯁꯦꯜꯁꯦ ꯅꯥꯕꯒꯤ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯒꯤ ꯌꯦꯡꯉꯤꯅꯦ ꯌꯦꯡꯕꯗꯁꯨ ꯅꯠꯇꯅ
advice ꯃꯌꯥꯝ ꯄꯤꯔꯛꯑꯦ ꯄꯥꯎꯇꯥꯛ ꯃꯌꯥꯝ ꯄꯤꯔꯛꯑꯦ ꯑꯗꯩꯗꯤ ꯃꯌꯥꯝꯁꯨ ꯃꯌꯥꯝꯅꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕꯤꯔꯦ ꯐꯕ ꯑꯣꯏꯔꯣ ꯑꯗꯩꯗꯤ ꯌꯥꯝ ꯊꯨꯅ ꯔꯤꯀꯕꯔꯤ ꯑꯣꯏꯕ ꯑꯣꯏꯔꯣ ꯑꯗꯨꯅꯕꯨ ꯅꯪ ꯊꯨꯅ ꯐꯠ ꯂꯥꯎꯅ ꯑꯣꯏꯔꯛꯏꯁꯤꯅꯦ ꯑꯗꯨꯒ ꯃꯌꯥꯝꯀꯣ ꯆꯦꯂꯦꯟꯖ ꯍꯥꯏꯁꯤꯗꯕꯨ ꯏꯊꯟꯇ ꯇꯧꯕꯁꯨ ꯌꯥꯕ ꯅꯠꯇꯕꯅꯤꯅꯀꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯏꯅꯥꯎꯄꯤꯗꯤ ꯌꯥꯎꯗ꯭ꯔꯗꯤ ꯏꯊꯟꯇ ꯀꯃꯥꯏꯅ ꯆꯦꯂꯦꯟꯖ ꯀꯅꯥ ꯇꯧꯃꯤꯟꯅꯅꯤ ꯑꯗꯨꯅ ꯑꯩꯁꯦ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯑꯗꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯅꯝꯖꯔꯛꯄꯅꯦ ꯑꯗꯣ ꯃꯊꯪꯗꯒꯤꯗꯤ ꯃꯌꯥꯝ ꯁꯣꯏꯗꯅ ꯆꯦꯂꯦꯟꯖ ꯎꯕ ꯐꯪꯒꯅꯤ ꯑꯗꯨ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯁꯤꯔ ꯉꯁꯤꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤ ꯕ꯭ꯂꯣꯛꯁꯦ ꯑꯗꯨꯝ ꯃꯊꯪꯗꯗꯤ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯊꯥꯒꯠꯂꯛꯑꯒꯦ ꯑꯩꯈꯣꯏ ꯆꯦꯕꯥꯅꯤꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯈꯪꯗꯦ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕꯁꯤꯡꯗꯣ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯈꯔ ꯄꯤꯖꯔꯛꯄꯅꯦ ꯑꯗꯨ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯩ ꯅꯨꯡꯉꯥꯏꯕ ꯕꯥꯏ